ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤꯔꯣꯟ ꯇꯥꯕ ꯁꯥꯃꯨ ꯑꯉꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯄꯔꯥ ꯍꯥꯏꯗꯨꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯑꯋꯥꯕ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯉꯥꯏꯖꯃꯟ ꯃꯍꯩ ꯐꯪꯖꯔꯦ꯫ ꯅꯨꯄꯤ ꯑꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯃꯨ ꯑꯉꯧꯕ ꯅꯨꯄꯤꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯝꯕꯤꯗ ꯁꯥꯃꯨ ꯑꯉꯧꯕ ꯑꯃꯅ ꯀꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯁꯥꯃꯨ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏ, "ꯑꯩ ꯆꯠꯀꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ"꯫ ꯃꯗꯨꯗꯁꯨ ꯁꯥꯃꯨ ꯑꯉꯧꯕ ꯃꯆꯤ ꯂꯦꯡꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯅꯤꯡꯉꯥꯏꯗꯅ ꯀꯨꯟꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯃꯍꯥꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈꯔꯦ꯫ ꯅꯣꯡꯃꯗꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨꯒꯤ ꯃꯊꯛ ꯀꯥꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯥꯈꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯑꯉꯧꯕ ꯁꯠ ꯀꯨꯟꯊꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯨꯝꯊꯍꯜꯂꯦ꯫ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯂꯒ ꯃꯊꯤ ꯐꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯇꯤꯡꯉꯛ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯟꯖꯩ, "ꯑꯦ, ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ"꯫ ꯑꯁꯨꯝꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯊꯤꯗꯨ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯤꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨꯒꯤ ꯃꯊꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨꯒꯤ ꯃꯊꯤ ꯑꯗꯨ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯪꯒꯥꯝ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯅꯨꯄꯤ ꯑꯗꯨ ꯍꯪꯒꯥꯝ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯏꯀꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯅ ꯋꯥꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯣꯡꯃ ꯑꯁꯨꯝ ꯃꯆꯥꯗꯨꯕꯨ ꯌꯣꯛꯆꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯗꯨ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯥꯟꯅꯕ ꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ "ꯅꯪꯒꯤ ꯅꯄꯥ ꯀꯅꯥꯅꯣ? ꯅꯄꯥꯁꯨ ꯂꯩꯖꯗꯕ ꯅꯪꯕꯨ?" ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" ꯍꯪꯂꯛꯂꯤꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏ, "ꯏꯃꯥ, ꯑꯩꯒꯤ ꯕꯕꯥ ꯀꯅꯥꯅꯣ? ꯃꯁꯛ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯄꯥ ꯂꯩꯇꯕ꯭ꯔꯥ?" ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯪꯗꯨꯗ ꯃꯃꯥ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ, "ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯄꯥꯕꯨꯡ ꯂꯩꯇꯅꯤ? ꯂꯩ ꯏꯆꯥꯒꯤ ꯄꯥꯕꯨꯡꯗꯤ꯫ ꯏꯃꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯅꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯃꯨ ꯃꯌꯥꯝ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯁꯥꯃꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯥꯃꯨ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯍꯥꯛꯇꯨ ꯏꯆꯥꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡꯅꯤ꯫ ꯃꯥ ꯎꯔꯕꯗꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯏꯆꯥꯅ ꯀꯧ." ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯥꯃꯨ ꯑꯉꯧꯕ ꯌꯥꯎꯕꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯧꯖꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯝꯄꯥꯛꯇꯨꯗ ꯁꯥꯟꯅꯔꯝꯂꯤꯕ ꯁꯥꯃꯨ ꯃꯌꯥꯝꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯑꯉꯧꯕ ꯃꯍꯥꯛꯇꯤ ꯀꯔꯝ ꯇꯧꯔꯤ? ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟꯅ ꯀꯣꯛꯈꯠꯇꯨꯅ ꯃꯅꯪꯒꯟꯗ ꯍꯥꯞꯀꯠꯄꯤꯔꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯍꯩ ꯋꯥꯍꯩ ꯊꯤꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯎꯍꯩ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯥꯗꯥꯟꯕ ꯑꯗꯨ ꯏꯁꯤꯡ ꯊꯛꯅꯤꯡꯂꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯏꯁꯤꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯎ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯨꯌꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔ? ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ." ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯍꯥꯏ, "ꯃꯥꯅꯤ, ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕꯅꯤ" ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯒ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ, "ꯐꯔꯦ, ꯑꯗꯨꯗꯤ
ꯅꯍꯥꯛ ꯑꯩꯒ ꯄꯨꯟꯅ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅꯁꯨ ꯂꯧꯒꯦ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, "ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯉꯁꯤ ꯍꯜꯂꯔꯣꯏ꯫ ꯎꯃꯪ ꯑꯁꯤꯗ ꯑꯩ ꯅꯥꯔꯣꯠꯇꯨꯅ ꯂꯩꯔꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯎꯍꯩ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯎꯍꯩ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, "ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯅꯍꯥꯟꯃꯈꯩ ꯆꯥꯕ ꯎꯍꯩ ꯑꯍꯥꯎꯕꯗꯒꯤ ꯍꯦꯟꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯏ, ꯑꯗꯨꯅ ꯑꯔꯥꯞꯄꯗ ꯆꯠꯇꯨꯅ ꯑꯅꯧꯕ ꯎꯍꯩ ꯍꯦꯛꯄꯤꯔꯛꯎ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥꯕꯨꯡ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯏꯆꯥꯅꯕꯨ ꯆꯥꯅꯤꯡꯂꯕꯗꯤ ꯏꯄꯥꯅ ꯁꯣꯏꯗꯅ ꯍꯦꯛꯂꯨꯒꯅꯤ"꯫ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯎꯍꯩ ꯊꯤꯕ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯆꯠꯈ꯭ꯔꯦ ꯈꯪꯂꯕ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯎꯊꯛꯇꯨꯗꯒꯤ ꯂꯧꯊꯕꯤꯔꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯃꯨ ꯑꯉꯧꯕ ꯎꯍꯩ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯈꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ, ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯆꯥꯅꯨꯄꯤꯒ ꯅꯨꯄꯥ ꯑꯃꯒꯅ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯕꯗꯨ ꯎꯕꯗ ꯁꯥꯃꯨ ꯑꯉꯧꯕ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯗꯨꯅ ꯃꯍꯥꯛ ꯎꯃꯪꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫